ꯆꯠꯊꯔꯤꯕ ꯋꯥꯈꯜꯒ ꯊꯃꯣꯏꯒ ꯁꯣꯛꯅꯕ ꯂꯥꯟ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯅ ꯑꯍꯤꯡꯗꯨꯃꯁꯨ ꯍꯧꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯒ ꯃꯈꯣꯏꯕꯨ ꯀꯧꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯦ." ꯄꯥꯏꯈꯣꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯐꯛꯇꯨꯗ ꯐꯝꯅ ꯋꯥꯜꯗ ꯉꯥꯊꯔꯒ ꯇꯨꯝꯂꯨꯔ ꯃꯥꯜꯂꯦ꯫ ꯃꯉꯛ ꯂꯩꯗꯨꯅ ꯅꯥꯛ ꯌꯦꯡꯉꯛꯄꯗ ꯍꯦꯟꯊꯣꯏꯕꯤꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯌꯥꯟꯕꯩ ꯀꯣꯟꯕꯩ ꯇꯧꯔꯒ ꯇꯨꯝꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯗꯨꯝ ꯃꯍꯩ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯜꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯥꯡꯂꯒ ꯂꯩꯔꯝꯕꯗꯣ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯈꯪꯕꯩ ꯂꯥꯛꯄꯩ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯈꯨꯔꯥ, ꯇꯥꯔꯦ." ꯍꯦꯟꯊꯣꯏꯕꯤꯁꯨ ꯄꯥꯏꯈꯣꯝꯕꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯄꯨꯂꯞ ꯇꯣꯛꯊꯔꯒ ꯂꯩꯕꯥꯛꯇ ꯌꯩꯁꯤꯜꯂꯤ꯫ "ꯑꯌꯣ, ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣꯅꯦ? ꯃꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯏꯟꯊꯨꯕ ꯍꯧꯅꯕ꯭ꯔꯣ?" ꯄꯥꯏꯈꯣꯝꯕ ꯏꯀꯥꯏ ꯈꯥꯡꯗꯨꯒꯤ "ꯌꯥꯔꯦ, ꯈꯔ ꯇꯨꯝꯃꯗꯤ ꯍꯧꯒꯠꯂꯣ, ꯅꯃꯥꯏꯗꯨꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯀꯅꯤ." ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯃꯀꯣꯛ ꯂꯩꯈꯠꯄꯁꯦ ꯑꯃꯨꯛ ꯍꯧꯔꯦꯕ꯫ ꯉꯔꯥꯡ ꯑꯍꯤꯡꯅ ꯑꯃ, ꯉꯁꯤ ꯑꯌꯨꯛꯅ ꯑꯃ, ꯏꯒꯣꯖꯥꯎ ꯍꯥꯏꯁꯤꯅꯤ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ "ꯈꯨꯔꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯧꯕꯤꯕ? ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯕꯗ ꯀꯧꯕꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ." "ꯀꯥꯏꯗꯦ, ꯀꯧꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯗ. ꯁꯦ ꯐꯣꯟꯁꯦ ꯄꯤꯒꯦꯅ ꯂꯥꯛꯄꯅꯤ. ꯅꯈꯣꯏꯁꯨ ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯄꯥꯎ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯄꯥꯎ ꯄꯤꯈꯤꯅꯕ ꯇꯧꯔꯣ." "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯨꯔꯥ." ꯑꯍꯜꯗꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕ ꯈꯤꯡꯕꯗ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯦ꯫ ꯑꯅꯤꯔꯛ ꯁꯨꯕꯗ ꯂꯣꯏꯌꯨꯝꯕꯅ ꯎꯏꯔꯤ꯫ "ꯍꯜꯂꯣ, ꯀꯅꯥꯅ ꯑꯌꯨꯛꯁꯤꯗ? ꯊꯕꯛ ꯂꯩꯇ꯭ꯔꯣ?" "ꯍꯜꯂꯣ ꯏꯁꯦꯟ, ꯑꯩꯅꯦ." "ꯏꯕꯥꯏ, ꯇꯥꯕ꯭ꯔꯣ? ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯀꯥꯏꯗ ꯂꯩꯔꯤꯅꯣꯕ?" "ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ. ꯏꯇꯣꯝ ꯑꯣꯏꯔꯝꯃꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗꯧꯗꯣ, ꯃꯥ ꯌꯥꯎꯕꯒꯤ ꯌꯥꯗ꯭ꯔꯦ." "ꯃꯥ ꯍꯥꯏꯗꯤ ꯏꯆꯦ ꯅꯠꯇ꯭ꯔꯣ?" "ꯁꯦꯁ, ꯃꯤꯗꯤ ꯉꯔꯥꯡꯗ ꯆꯦꯟꯕꯗ ꯉꯥꯏꯔꯤ ꯃꯥ ꯀꯥꯏꯅ ꯀꯧꯈ꯭ꯔꯦꯀꯣ." "ꯇꯥꯅꯤꯡꯗꯦ, ꯂꯥꯡꯅꯨ. ꯀꯥꯏꯗꯩ ꯆꯦꯟꯕꯅꯣ? ꯇꯧꯔꯛꯏꯁꯦ ꯃꯤꯒꯤ ꯐꯣꯟꯗꯩꯅꯤ. ꯊꯕꯛꯁꯤꯗꯒꯤꯅ ꯃꯇꯝ ꯃꯥꯡꯍꯜꯂꯛꯀꯅꯨ. ꯏꯁꯧꯗꯣ ꯂꯥꯡ ꯂꯩꯇ꯭ꯔꯁꯨ ꯁꯠ ꯍꯥꯏꯌꯨꯀꯣ." ꯄꯥꯏꯈꯣꯝꯕ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯊꯣꯛꯏ꯫ ꯑꯍꯜ ꯅꯨꯄꯥꯗꯨꯁꯨ ꯁꯪꯒꯣꯏꯗꯨꯗ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯀꯟꯅ ꯇꯧꯔꯤ꯫ "ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯑꯣ ꯑꯊꯨꯕꯤꯗ. ꯑꯗꯨꯒ ꯂꯥꯛꯄꯗ ꯐꯖꯅ ꯋꯥ ꯃꯦꯜꯂꯒ ꯅꯦꯅꯦꯗꯣ ꯄꯨꯔꯛꯑꯣ. ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯗꯨꯗ ꯆꯤꯡꯅꯔꯝꯒꯅꯤꯅ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯖꯟꯈꯤꯕꯅꯤ." "ꯕꯥꯂꯣ, ꯅꯦꯅꯦꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯤ, ꯃꯤꯅꯁꯨ ꯆꯤꯡꯅꯔꯣꯏꯕ. ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯨꯔꯛꯀꯅꯨꯀꯣ, ꯃꯥ ꯄꯨꯔꯛꯑꯗꯤ ꯁꯣꯏꯔꯦ." "ꯑꯣꯀꯦ ꯕꯣꯁ." ꯊꯝꯃꯦ." ꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟꯗꯒꯤ ꯕ꯭ꯔꯁ ꯑꯃꯗꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯍꯦꯟꯊꯣꯏꯕꯤꯒꯤꯁꯨ ꯄꯤꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯃꯤꯠ ꯃꯃꯥꯏ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ "ꯏꯕꯦꯝꯃ, ꯏꯅꯦ, ꯁꯦ ꯏꯔꯨ ꯃꯥꯏꯊꯊꯣꯛꯑꯒꯅꯦ ꯅꯐꯤ ꯅꯔꯣꯜ ꯑꯁꯦꯡꯕꯁꯦ ꯍꯣꯡꯗꯣꯛꯎꯁꯦ. ꯏꯆꯥ ꯅꯨꯄꯤꯅ ꯁꯦꯠꯂꯝꯕꯅꯦ, ꯅꯪꯅ ꯍꯪꯒꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦꯗ." "ꯏꯅꯦ, ꯍꯪꯒꯣꯏꯕ ꯍꯪꯒꯣꯏꯗꯕ ꯀꯩꯁꯨ ꯂꯩꯖꯗꯤꯌꯦ. ꯏꯅꯦꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯁꯦ ꯁꯤꯅ ꯄꯦꯟꯖꯔꯦ." "ꯏꯕꯦꯝꯃꯗꯤ ꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ. ꯏꯕꯨꯡꯉꯣꯁꯨ ꯑꯗꯨꯝ ꯃꯉꯥꯏ, ꯇꯥꯗꯦꯅꯦꯁꯦ, ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ." ꯍꯦꯟꯊꯣꯏꯕꯤꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯔꯒ ꯇꯣꯛꯏ꯫ ꯃꯥꯁꯨ ꯈꯪꯉꯤ ꯄꯥꯏꯈꯣꯝꯕꯅ ꯉꯔꯥꯡꯒꯤ ꯐꯤꯕꯝꯗꯨꯗ ꯀꯔꯤ ꯈꯨꯝꯂꯝꯒꯅꯤ ꯍꯥꯏꯕ. ꯅꯠꯇ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩꯗ ꯄꯨꯔꯛꯏ ꯍꯥꯏꯅ ꯐꯠꯇꯕ ꯂꯣꯝꯗ ꯋꯥꯈꯜ ꯈꯜꯂꯝꯕꯁꯨ ꯌꯥꯔꯤꯕ ꯋꯥꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯈꯟꯅ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯁꯨ꯫ ꯒꯥꯔꯤ ꯂꯩꯍꯧꯕꯝꯗꯨꯗ ꯆꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯎꯁꯤꯔꯅꯦ. ꯍꯣꯔꯦꯟ ꯂꯣꯏꯌꯨꯝꯕ ꯂꯥꯛꯑꯒ ꯐꯖꯅ ꯆꯠꯄꯗꯤ ꯍꯥꯟꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯗꯣꯏꯔꯥ? ꯁ꯭ꯋꯥꯏꯗ ꯋꯥꯛꯁꯣꯞ ꯇꯧꯕ ꯃꯤꯒ ꯑꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ? ꯈꯨꯔꯥꯗ ꯍꯪꯉꯒꯦꯗ ꯍꯦꯛꯇ꯫ "ꯈꯨꯔꯥ, ꯁ꯭ꯋꯥꯏꯗ ꯋꯥꯛꯁꯣꯞ ꯇꯧꯕ ꯃꯤꯒꯗꯤ ꯂꯩꯇꯕ꯭ꯔꯥ?" "ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇꯦꯕꯣ. ꯃꯤꯁꯨ ꯇꯥꯡꯕꯅꯤꯅ ꯋꯥꯛꯁꯣꯞ ꯇꯧꯕ ꯀꯥꯟꯅꯒꯗꯕ ꯃꯐꯝꯁꯨ ꯂꯩꯇꯦ. ꯑꯩ ꯒꯥꯔꯤꯗꯨ ꯂꯝꯕꯤꯗ ꯌꯥꯗꯗꯅ ꯑꯗꯨꯝ ꯊꯝꯃꯝꯃꯕ. ꯍꯧꯖꯤꯛ ꯆꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯁꯤꯔꯅ ꯈꯟꯕ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕꯁꯤꯗ ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯑꯉꯥꯡ ꯑꯃꯗꯤ ꯂꯩꯕꯅꯤ. ꯃꯥꯕꯨ ꯃꯌꯨꯝꯗꯒ ꯍꯜꯂꯛꯂꯝꯒꯗ꯭ꯔꯅꯦ? Chapminaraga hangluba yagadra khura. Chasi. Adudi khurane phirolga se amuk hongdoklokhige. Fani khura. Ahaldu imung changkre paikhomba su ngahak sumang adaida akoibadu yenglaga lepla lei. Tungdagi henthoibina. Sir. How? Khumna mamai lei thorakpada mamit mana hongdagi chap leplaga leikre. Lei masugi fanik amaga inafi ama illaga masamga do mau anaubi dauna samon pun khalaga lepla lerami. Sir, yumda phone tawbikrabo. Paikhomba khumlakte. Sir. Khanggo korakpada gyan lai. Ha, kai haibano. Yumda phone tawkraba haiba.
ꯍꯣꯏ ꯇꯧꯒ꯭ꯔꯦ ꯀꯥꯏꯗꯩ ꯐꯤꯔꯣꯜꯅꯣ ꯅꯪ ꯁꯦꯠꯂꯤꯗꯨꯕꯣ ꯏꯅꯦꯅ ꯑꯩꯒꯤꯅꯦꯅ ꯄꯤꯔꯛꯄꯅꯤ ꯅꯁꯛꯇꯨꯒ ꯑꯋꯥꯏꯕꯝ ꯁꯦꯠꯆꯤꯜꯂꯒ ꯌꯥꯝ ꯅꯩꯔꯦ ꯋꯥꯏꯔꯁꯨ ꯐꯖꯩ ꯋꯥ ꯂꯣꯏꯔꯦ ꯏꯅꯦꯒ ꯈꯨꯔꯥꯒꯒꯤ ꯃꯆꯥꯅꯨꯄꯤꯅ ꯁꯦꯠꯂꯝꯕꯅꯤ ꯐꯤꯒꯗꯣ ꯑꯃꯨꯛ ꯁꯦꯒꯥꯏ ꯈꯣꯠꯀꯅꯤ ꯇꯧꯅꯤ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯑꯗꯩꯗꯤ ꯑꯩ ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯑꯒꯅꯦ ꯒꯥꯔꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ ꯀꯩꯝ ꯆꯠꯊꯣꯛꯇꯕꯤ ꯂꯦꯡꯗ ꯂꯩꯔꯝꯃꯨ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨ ꯑꯁ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯧ ꯂꯝ ꯍꯦꯟꯗ ꯍꯦꯜꯂꯛꯀꯅꯨ ꯍꯟꯗꯛꯇꯤ ꯀꯧꯔ ꯐꯥꯍꯟꯈꯤꯗꯣꯏꯕ ꯌꯥꯔꯦ ꯆꯠꯇꯣꯏꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯆꯠ ꯑꯉꯥꯡ ꯂꯩꯔꯅꯨ ꯇꯥꯅꯤꯡꯗꯦꯕ ꯇꯥꯗ ꯌꯥꯔꯣꯏꯍꯦ ꯃꯤꯅ ꯍꯥꯏ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯍꯜ ꯅꯨꯄꯥꯗꯣ ꯊꯣꯔꯛꯂꯒ ꯀꯧꯔꯔꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯥꯡ ꯊꯥꯔꯒ ꯊꯣꯛꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗ ꯄꯥꯏꯈꯣꯝꯕ ꯍꯦꯟꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯃꯃꯤꯠꯅ ꯋꯥ ꯉꯥꯡꯂꯝꯃꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯝꯕꯒꯨꯝ ꯊꯣꯛꯂꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯔꯁꯨ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯗꯣ ꯆꯞ ꯆꯥꯅ ꯏꯜꯂꯤ ꯀꯥꯗꯒꯤ ꯐꯥꯎ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯃꯤ ꯂꯥꯛꯏꯅꯦ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ ꯁꯔꯅꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯦ ꯊꯣꯛꯑ ꯌꯦꯡꯉꯨꯁꯤꯔꯅꯦ ꯁꯔꯅ ꯊꯣꯛꯀꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯟꯖꯤꯜꯂꯒ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯇꯥꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯍꯦꯟꯊꯣꯏꯕꯤ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯑꯧ ꯇꯥꯔꯛꯏꯅꯦ ꯁꯨꯝ ꯐꯝꯖꯤꯜꯂ ꯂꯩꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇ꯭ꯔꯦ ꯇꯞꯂꯤ ꯊꯣꯔꯛꯂꯒ ꯊꯣꯡꯖꯤꯜꯗꯒꯤ ꯃꯄꯥꯟꯗ ꯃꯉꯛ ꯊꯤꯟꯗꯣꯛꯂꯒ ꯌꯦꯡꯉꯤ ꯍꯦꯟꯊꯣꯏꯕꯤꯅ ꯊꯣꯡꯖꯤꯜꯗꯒꯤ ꯃꯉꯛ ꯂꯤꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯈꯔ ꯂꯦꯞꯄꯗꯣ ꯎꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯉꯛꯄꯗ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯃꯥꯡ ꯊꯪꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯔꯦ ꯁꯔꯒꯤ ꯏꯃꯥꯅꯤꯅꯦ ꯁꯔꯅ ꯄꯥꯎ ꯄꯤꯔꯤ ꯖꯥꯠꯂꯥ ꯁꯤ ꯈꯟꯅ ꯃꯄꯥꯟ ꯊꯣꯔꯛꯏ ꯍꯦꯟꯊꯣꯏꯕꯤꯅ ꯏꯃꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯥꯜꯂꯛꯏ ꯏꯃꯧ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯐꯔꯦꯅꯦ ꯅꯦ ꯍꯦꯛ ꯇꯥꯏꯗ ꯏꯃꯧ ꯃꯁꯛ ꯎꯕꯁꯦ ꯉꯔꯥꯡꯗꯤ ꯀꯌꯥꯗ ꯄꯥꯈꯠꯅꯔꯨꯔꯦ ꯅꯈꯣꯏ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯂꯛꯄꯗ ꯏꯃꯥꯁꯨ ꯄꯥꯈꯠꯇꯅ ꯂꯩꯔꯨꯔꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ ꯏꯃꯥ ꯑꯣꯅꯦ ꯏꯕꯨꯡꯉꯣꯒ ꯆꯠꯈꯤꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ ꯏꯕꯨꯡꯉꯣꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯁꯔꯗꯣ ꯒꯥꯔꯤ ꯌꯥꯗꯕꯩ ꯂꯝꯕꯤꯗ ꯂꯩꯍꯧꯕꯗꯣ ꯌꯦꯡꯍꯜꯂꯨꯅꯤꯅ ꯊꯣꯛꯈꯤꯕꯅꯤ ꯍꯣ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯅꯐꯤꯅꯔꯣꯒ ꯍꯣꯡꯂꯕ꯭ꯔꯣ ꯏꯃꯥꯅ ꯄꯨꯔꯛꯏꯁꯤ ꯁꯦꯠꯀꯦꯔꯣ ꯌꯥꯅꯤꯗ ꯏꯃꯥ ꯏꯅꯦꯅ ꯐꯤꯔꯣꯜ ꯄꯤꯗꯅ ꯍꯣꯡꯗꯣꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯍꯜ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯍꯣꯏ ꯏꯆꯥꯒ ꯏꯃꯧꯒꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯂꯃꯟ ꯁꯤꯡꯕ ꯁꯤꯡꯗꯕꯒꯤ ꯅꯠꯇꯦꯗ ꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯒꯤꯅꯤ ꯈꯜꯂꯒꯅꯤ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯍꯥꯏꯗꯣ ꯄꯨꯔꯅꯤꯃꯥꯅ ꯃꯔꯛ ꯊꯠꯂꯛꯏ ꯏꯅꯝꯃ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯔꯛꯄꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯨꯁꯤꯟꯁꯤꯅ ꯍꯩꯃꯥ ꯀꯥꯎꯔꯨꯔꯦ ꯅꯥꯎꯆꯥꯗꯣ ꯃꯄꯥꯟ ꯂꯩꯍꯧꯕꯗꯥꯏꯅꯦ ꯑꯩ ꯀꯧꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯋꯥ ꯈꯪꯕ ꯄꯨꯔꯅꯤꯃꯥꯅꯤ ꯄ꯭ꯔꯃꯣꯗꯤꯅ ꯒ꯭ꯌꯥꯟ ꯇꯥꯁꯟꯈꯤꯗ꯭ꯔꯁꯨ ꯃꯥꯅꯗꯤ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯍꯦꯟꯊꯣꯏꯕꯤꯅ ꯋꯥꯔꯧꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯂꯣꯌꯨꯝꯕꯗꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯇꯜꯂꯦ ꯍꯥꯏꯅ ꯃꯄꯥꯟꯗ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯩꯍꯧꯏ ꯄ꯭ꯔꯃꯣꯗꯤꯅꯤ ꯊꯣꯔꯛꯂꯒ ꯅꯥꯎꯆꯥ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯂꯣꯌꯨꯝꯕꯅ ꯀꯩꯗꯧꯔꯒꯦ ꯅꯦꯆꯧꯕꯤ ꯏꯆꯦ ꯂꯩꯔꯝꯗ꯭ꯔꯕꯣ ꯌꯨꯝ ꯑꯣꯟꯅꯔꯕꯣ ꯑꯣꯟꯅꯗꯦ ꯏꯃꯧ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯅꯪ ꯅꯕꯥꯏ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯏꯕꯥꯏꯅ ꯀꯥꯏ ꯆꯠꯈ꯭ꯔꯤꯕ ꯒꯥꯔꯤ ꯌꯦꯡꯂꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯍꯧꯕꯅꯤ ꯅꯪꯕꯨ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦꯔꯣ ꯌꯥꯅꯤꯗ ꯅꯦꯆꯧꯕꯤ ꯃꯥꯏ ꯍꯟꯖꯔꯛꯁꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯎꯁꯦ ꯂꯣꯌꯨꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯅꯦꯆꯧꯕꯤ ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯑꯆꯥꯄꯣꯠꯇꯗ ꯄꯣꯂꯥꯡ ꯑꯃ ꯊꯜꯂꯝꯃꯅꯤ ꯍꯥꯏ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯇꯥꯗꯅꯕꯅꯤ ꯂꯣꯌꯨꯝꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯃꯔꯛꯇꯨꯗꯩ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯈꯠꯂꯒ ꯑꯩ ꯑꯃ ꯆꯥꯍꯧꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯈꯣꯛꯀꯦ ꯇꯧꯕꯒ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯐꯠ ꯃꯨꯟꯈ꯭ꯔꯦ ꯈꯤꯠ ꯂꯥꯎꯈꯠꯂꯛꯂꯅꯨ ꯅꯥꯎꯆꯥ ꯆꯥꯕ ꯐꯪꯖꯗꯕꯗꯧꯅ ꯃꯤꯒꯤ ꯄꯨꯔꯛꯄꯁꯤꯗꯅ ꯈꯨꯠꯅ ꯁꯥ ꯌꯥꯝ ꯁꯥꯡꯀꯅꯨ ꯑꯣꯟꯊꯣꯛꯅ ꯂꯤꯈ꯭ꯔꯦ ꯃꯌꯥ ꯅꯨꯄꯥ ꯑꯩꯉꯣꯟꯗꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯃꯦꯕ ꯐꯦꯛꯅꯦ ꯆꯧꯕꯤ ꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯉꯥꯡꯅꯗꯅ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯈꯔ ꯄꯥꯏꯅꯔꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤ ꯈꯥꯝꯍꯧꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯅꯥꯛ ꯌꯦꯠ ꯍꯥꯟꯅ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯌꯦꯡꯊꯣꯛꯏ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯍꯥꯡꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯕꯇꯨ
ꯂꯣꯌꯨꯝꯕ ꯂꯥꯛꯂꯝꯂꯦꯅ ꯌꯦꯡꯂꯝꯃꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯋꯥꯛꯁꯣꯞꯀꯤ ꯑꯉꯥꯡ ꯑꯗꯨꯅ ꯏꯌꯥꯝꯕ ꯁꯤ ꯒꯥꯔꯤꯁꯤꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯤ, ꯌꯣꯠꯄꯤ ꯑꯆꯧꯕ ꯃꯌꯥꯝꯁꯤꯅ ꯐꯩꯅ ꯂꯦꯡ ꯂꯩꯔꯦ, ꯆꯀꯥ ꯑꯃꯁꯤꯁꯨꯅꯤꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯅꯤꯃꯛꯅꯦ ꯄꯨꯂꯞ ꯅꯨꯡꯁꯤꯠ ꯇꯥꯈꯤꯕꯅꯤ ꯉꯔꯥꯡ꯫ ꯂꯝꯕꯤꯁꯤꯗ ꯌꯣꯠꯄꯤ ꯍꯩꯗꯣꯛꯑ ꯊꯝꯃꯝꯃꯤꯁꯤꯕꯨ ꯀꯅꯥꯅꯣ ꯁꯤꯅꯤ ꯉꯛꯏꯁꯦ꯫ ꯂꯝꯕꯤ ꯆꯠꯄ ꯃꯤ ꯑꯃꯗꯒꯤ ꯇꯥꯍꯧꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯑꯁꯦꯡꯕ ꯋꯥꯍꯩꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯒꯥꯔꯤꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯇꯣꯡꯂꯒ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯑꯍꯜ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯈꯥꯝꯕ ꯎꯏꯅ, ꯏꯕꯨꯡꯉꯣ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ? ꯑꯣꯏꯔꯝꯕ ꯌꯥꯔꯦ ꯈꯨꯔꯥ, ꯉꯁꯥꯏꯅ ꯐꯣꯟ ꯇꯧꯔ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅꯤ꯫ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯣꯌꯨꯝꯕꯒ ꯍꯥꯟꯅ ꯑꯣꯛꯅꯔꯦ꯫ ꯏꯕꯥꯏ ꯂꯥꯛꯑꯕꯣ? ꯅꯦꯅꯦ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ? ꯄꯨꯕꯨꯗꯤ ꯄꯨꯔꯛꯑꯦ, ꯑꯗꯣ ꯄꯥꯏꯈꯣꯝꯕ ꯆꯤꯡꯅꯅ ꯀꯩꯅꯣ ꯑꯗꯣ ꯍꯥꯏꯕꯣ? ꯂꯣꯌꯨꯝꯕꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯥꯡ ꯊꯥꯔꯒ ꯍꯦꯟꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯂꯒ ꯃꯊꯪ ꯃꯊꯪ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯃꯃꯥꯕꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯗꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ꯫ ꯂꯣꯌꯨꯝꯕꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯀꯩꯅꯣ ꯑꯩꯅ ꯏꯃꯥ ꯄꯨꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯠꯇꯤ ꯏꯕꯥꯏ, ꯅꯦꯆꯧꯕꯤꯅ ꯏꯅꯖꯔꯛꯄꯅꯤ꯫ ꯑꯁ ꯂꯣꯏꯔꯦ, ꯄꯨꯡꯇꯣꯛ ꯇꯣꯛꯑꯦ꯫ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯅꯦꯅꯦꯗ ꯐꯖꯅ ꯍꯥꯏꯅꯔ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯍꯣꯏ ꯏꯃꯥꯗ ꯇꯝꯒꯦꯅ ꯀꯨꯝꯃꯨꯕꯅꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯅꯦꯆꯧꯕꯤꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯍꯥꯟꯅ ꯍꯦꯛꯇ ꯉꯥꯟꯊꯣꯔꯛꯑꯦ꯫ ꯃꯍꯥꯆꯟꯗꯥ ꯅꯪ ꯁꯣꯏꯔꯣꯏ ꯅꯪ꯫ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯏꯕꯨꯡ ꯑꯆꯧꯕ ꯍꯜꯂꯛꯂꯕ꯭ꯔꯥ ꯅꯪ? ꯂꯥꯎ ꯂꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ, ꯏꯃꯧꯁꯦ ꯌꯨꯝ ꯍꯟꯕ ꯊꯦꯡꯈꯤꯅꯤꯀꯣ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯏꯃꯥ, ꯃꯔꯛ ꯐꯠꯇ ꯂꯩ ꯄ꯭ꯔꯃꯣꯗꯤꯅꯤꯅ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯌꯨꯝꯗ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯏꯃꯧꯁꯅꯥ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯍꯜꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ, ꯌꯧꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯐꯅꯤ ꯐꯅꯤ ꯏꯆꯦꯝꯃ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯊꯧꯗꯣꯛ ꯊꯣꯛꯄꯗ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯖꯔꯛꯀꯦ, ꯉꯟꯇꯥꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯍꯜꯁꯤꯡ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯅꯃꯤꯟꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯇꯠꯂꯤ꯫ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ꯫ ꯂꯣꯌꯨꯝꯕꯅ ꯀꯣꯟꯅ ꯌꯨꯝ ꯌꯧꯔ ꯄꯦꯜꯂꯣ, ꯏꯕꯥꯏ ꯆꯠꯁꯤꯀꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡ ꯊꯥꯗꯨꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯣꯛꯄ ꯆꯠꯍꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯇꯤꯜꯂꯔꯦ꯫ ꯃꯌꯥꯝ ꯂꯥꯡꯉꯤꯕꯗꯣ ꯇꯥꯔꯣꯏꯗꯕ ꯀꯥ ꯑꯃꯗ ꯄꯥꯏꯈꯣꯝꯕ, ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯁꯔꯁ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯀꯥꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯅꯪꯅ ꯉꯝꯂꯣꯏꯅ ꯆꯦꯟꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯏꯕꯨꯡꯉꯣ꯫ ꯅꯁꯥꯅ ꯌꯥꯅ ꯆꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯅꯨ, ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯅꯨ꯫ ꯅꯪꯒꯤ ꯈꯛ ꯈꯟꯒꯅꯨ, ꯏꯃꯧꯒꯤ ꯏꯖꯠꯀꯤꯁꯨ ꯈꯜꯂꯨ꯫ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯉꯥꯡꯅꯗꯧꯔꯤ ꯑꯗꯨꯒꯤꯁꯨ ꯈꯜꯂꯨ ꯅꯪ꯫ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯄ꯭ꯔꯃꯣꯗꯤꯅꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ꯫ ꯇꯥꯏꯅꯐꯝ ꯈꯪꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨꯗ ꯇꯥꯏꯅꯕꯤꯔꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯑꯃꯨꯛ ꯄꯥꯎ ꯇꯝꯃꯨꯔꯤꯗꯨꯅ? ꯂꯣꯌꯨꯝꯕꯅ ꯁꯣꯝꯗꯗꯤ ꯏꯕꯥꯏꯒꯤ ꯏꯆꯦꯒ ꯃꯥꯡꯈ꯭ꯔꯦꯅ ꯀꯟꯅ ꯊꯤꯅꯔꯦ, ꯑꯗꯨꯒ ꯀꯩꯒꯤ ꯄꯥꯎ ꯄꯤꯔꯤꯅꯣꯌꯦ? ꯉꯥꯎꯔꯕ ꯏꯕꯥꯏꯅ? ꯁꯔꯁꯅ ꯑꯗꯨꯅꯤ, ꯗꯥꯁꯣ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ? ꯊꯧꯗꯣꯛꯇꯨꯃ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯤꯟꯁ ꯇꯧꯗꯅ ꯄꯥꯎ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯄꯥꯏꯈꯣꯝꯕꯅ ꯑꯩꯁꯨ ꯌꯥꯗ ꯇꯧꯔꯤꯅꯤ, ꯉꯔꯥꯡ ꯄꯥꯎ ꯄꯤꯒꯦꯁꯨ ꯐꯣꯟꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯇꯩ ꯂꯥꯏꯔꯤ ꯁꯣꯝꯗ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤꯁꯦ, ꯀꯃꯥꯏꯅ ꯇꯧꯔ ꯁꯣꯜꯕ ꯇꯧꯈꯤꯁꯤꯒꯦꯗꯣ ꯑꯝꯇ ꯈꯟꯅꯁꯦ ꯍꯥꯏꯕꯅꯤ꯫ ꯂꯣꯌꯨꯝꯕꯅ ꯀꯩꯅꯣꯗꯤ ꯏꯕꯥꯏ, ꯆꯦꯜꯂꯨꯕꯒꯤ ꯆꯦꯜꯂꯦ ꯍꯥꯏꯕꯅꯤ, ꯁꯤꯗ ꯀꯩꯒꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ? ꯄꯥꯏꯈꯣꯝꯕꯅ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯅ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ? ꯉꯔꯥꯡꯒꯤꯗꯣ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯔꯗꯅ꯫ ꯁꯔꯁꯅ ꯗꯥꯆꯧ ꯈꯛꯇ ꯂꯩꯔꯝꯕ ꯑꯣꯏꯔꯒꯗꯤ ꯆꯦꯟꯗꯦ ꯍꯥꯏꯕ ꯌꯥꯏ, ꯏꯇꯩꯃꯒ ꯑꯍꯤꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯒ ꯆꯦꯟꯗꯦ ꯍꯥꯏꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ? ꯂꯣꯌꯨꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯏꯕꯥꯏ, ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ, ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯆꯠꯅꯕꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯕ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯋꯥꯗ ꯑꯩꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯂꯣꯌꯨꯝꯕꯅ ꯏꯕꯥꯏꯗꯤ ꯅꯨꯄꯥꯅꯤ, ꯅꯣꯡ ꯅꯤꯅꯤꯗ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯗꯣꯏꯁꯤ ꯏꯆꯦꯅꯤ꯫ ꯁꯔꯁꯅ ꯏꯇꯩꯃꯒ ꯗꯥꯆꯧꯒꯁꯨ ꯍꯥꯟꯅꯗꯒꯤ ꯁꯛ ꯁꯨꯛꯈꯪ ꯈꯪꯅꯗꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕꯁꯨ ꯅꯠꯇꯦ, ꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯥꯆꯧ? ꯈꯨꯝꯐꯝꯒ ꯈꯪꯗꯦ ꯄꯥꯏꯈꯣꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯔ,
wari amta sanase yagadra loyumbaga Saras kaso masana khangna phoppu hagotuna thorakle Sarasna kari wari bu sadori jano loyumbana saning masarasana last ne conclusion de khoina khalisida tum ta dong lere itai masu pangbana tamnina wakhal khradi khalamoidro loyumba noklaga kahandeda ibani bai lohong do kuidre atai ke ba kedabane ibani kina ba kai kenu leshin bahorse kainui baisa lipstick ka tai doiro pawdon ga se thagi jairaba kainu budu jaw ki ba haidi lohong bada sena ba dress ka singlaga turu sa habani ne us ai di ki ba haidu da bab om khalure saslawi baita swaida ne leira matha sanabane nga ki matung da lekai gi halaman singna mau yingba lakpa mayam na pik thalare lekai gi hal amana Pramodini imau do kadai no ni masak amuk de yingine mi ai chalabi mau aduna amo chile pau tabagane ekoi honarage hekta labani masak matau gadi wala moibo ibungo pai khomana khanbabu Pramodini na ini je khoi lak lengsin bir osomda Purnima su thorak laga mayam okpa yawri changbir o ini asomgi ka asda lehobani changsi cha nunga semanjarake Hintoi bin lairiba ka aduda hongnaruba tawdana changsili maithong maksilurabe hintoi bi mi makol tamba maithongda nungaitaba masak rosanje momo nokpa maithongna harau oi mau masak hek ubada lekai nupi duna hairi aina haidrase ibungo paiko mana khalakpa hairedana kaya da ingna sangkhona phajaribano nupi amana amo awoiba onthokna phajareda kaya di nungsire Makhoi marakte aman hangai ibema nangi mingdi kai kauba henthoi bi kawi ini maming si bo hek phajare da ko Purnima ga Pramodini ga su cha ga chana ba kharanga puduna changlei al nu biduna Pramo nangdi narai bo thokna phakreda asuk phajaba namo ma phangdore dana Pramodini na aigi mauna bu kari wa ni ge sakta yingle chuda yingle kari wat kani Asumna makhoi masel amanamung thagat wari na khre awaiba matam di haukiba khangaude nimidang wairam oisilakpa dwaida chanabi matung ina hintoi bi buthin naba chatnaba marang tongnaragle Pramodini na ibema chatlamdai sidine napuroibagi manak changlagane tekta kaidana amuk hanna yumsida thonglarage haina ne bor khurumlaga nina bani Chatnabini ibema ibungi manak taipe changamu lao imaga changsilo Pramodini na dukkan hairabada hentoi bisu ngamloi haiba ngamdre tabli ka khalaktuna paikhombagi ka da thong hangdokla changli paikhomba su hana ka da lerami mama na ngang dana tansan kibadagi mapal thoktana leiribani sir paikhoma mai lei thoraklaga chaladoira Ibungo chongba chatlamdai ni imau se khurum hallo aduga ne tekta kaida leiramo na bor pibi khone nangbo as khurum draso dum yarabusida hai nangna khampote chatnabini khurumma kari tawdorige henthoi bi wakhalda nupi dawna chagat henganga dana wa makha tano iman hari se lampangin helakano ibema chango henthoi bisu manga haipet nomlaga changsilakpani paikhongbana Oi, changsilakano. Lapna dong khurumo. Ngasai dei wa ngang lamdabani henthoi bido sauna hairi. Kaino sarga aiga sa soknaba yadabra. Yam hangoi bra. Aina sokpada sar mangadra. Nangona mangi kana haige. Henthoi bisu mana ngamda yade matagum sat changsin boy kei boy toranga makhong du soklaga laibak sat katli. Paikhom basu kanna chongthokna bo nabani nanghodre. Pramodini noklaga. Tas kamdawi. Henthoi bina Pare ni angang machadong na tong nahaleba Pramodini na ibungo sauba ibema da paisa khara pi khone nangbo kaigi paisa no pina bani ne paikhoma suktok laga henthoi bida yengi nangdi paisa do kai dong na doiba kaino sar si bo amu phawnu pi chen ba theng na jarak tribo kamai theng na doino han bani nu pi chelise ai bu nu pi pang chen ba dong na Pramodini na haima masi machin se nu pi dong na adom khum lei hemi Kok to ba yadabro imogi mangsida ne nana lay on hori brenang
ꯑꯁ ꯄꯤꯒꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯁꯤ ꯍꯥꯏꯔꯒ ꯋꯥꯂꯦꯠ ꯂꯧꯊꯣꯛꯂꯒ ꯄꯩꯁꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯁꯠꯇꯣꯔꯛꯏ ꯄꯥꯏꯈꯣꯝꯕ ꯄꯩꯁꯥꯗꯣ ꯄꯤꯔꯒ ꯁꯦ ꯂꯧꯔꯣꯁꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯈꯤꯇꯪꯗꯁꯨ ꯌꯥꯝꯅ ꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯥꯏꯅꯦ ꯁꯤꯁꯨ ꯄꯩꯁꯥꯅꯤ ꯀꯩꯅꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯁꯤꯕꯣ ꯍꯦꯟꯊꯣꯏꯕꯤ ꯄꯩꯁꯥꯗꯣ ꯄꯥꯏꯈꯣꯝꯕꯩ ꯃꯈꯨꯠꯇꯒꯤ ꯐꯠ ꯃꯨꯟꯈ꯭ꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯂꯦꯝꯃꯅꯤ ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯄꯥꯏꯈꯣꯝꯕꯅ ꯍꯦ ꯁꯣꯅꯣ ꯆꯨꯕꯤꯁꯤꯗꯤ ꯅꯪ ꯁꯦꯡꯒꯥꯎꯁꯦ ꯇꯥꯍꯧꯔꯦꯅꯦ ꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯍꯦꯟꯊꯣꯏꯕꯤꯒꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯂꯩꯕꯤꯕ ꯕꯦꯒꯇꯣ ꯂꯧꯈꯠꯂ ꯄꯤꯔꯛꯏ ꯕꯦꯒꯇꯨ ꯐꯠ ꯃꯨꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯍꯥꯏꯅꯤ ꯈꯪꯗꯕ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯧ ꯈꯔꯒꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯦ ꯂꯝꯕꯤꯗꯅꯤ ꯍꯦꯟꯊꯣꯏꯕꯤꯁꯨ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯄꯤꯔꯛꯄ ꯕꯦꯒ ꯑꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯊꯧꯔꯛꯄꯅꯤ ꯕꯦꯒꯇꯨ ꯌꯥꯟꯈꯠꯂꯨꯕꯗ ꯏꯔꯨꯝ ꯂꯨꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯍꯥꯡꯗꯣꯛꯏ ꯉꯔꯥꯡ ꯇꯍꯧꯕ ꯃꯥꯒꯤ ꯕꯦꯒꯇ ꯌꯥꯎꯈꯤꯕ ꯆꯦ ꯆꯥꯡ ID ꯀꯥꯔꯗ ꯐꯣꯟ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯂꯨꯄꯥ 500 ꯆꯞꯄꯤ ꯈꯔꯒꯁꯨ ꯌꯥꯎꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯤ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯍꯥꯏꯅ ꯏꯉꯥꯎ ꯉꯥꯎꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯐꯠ ꯂꯥꯛꯈꯤ ꯀꯤꯡꯀꯣꯡ ꯍꯥꯏꯅ ꯁꯦꯞ ꯇꯧꯕꯗꯨꯅꯤ ꯌꯥꯝꯗꯕꯅꯤ 20K ꯗꯪꯅꯤ ꯄꯩꯁꯥꯗꯣ ꯌꯨꯝꯒꯤ ꯀꯩꯒꯤ ꯁꯤꯖꯤꯟꯅꯅꯕ ꯊꯝꯃꯣ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥꯁꯨ ꯐꯅꯕ ꯁꯤꯜꯂꯛꯀꯅꯤ ꯑꯋꯟꯄꯣꯠꯇꯤ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯄꯨꯗ ꯌꯥꯗꯕ ꯈꯔ ꯄꯨꯔꯒ ꯂꯣꯏꯔꯦ ꯅꯪ ꯈꯛꯇꯪ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯨꯗꯤ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯏ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯧꯁꯅꯥ ꯏꯃꯥ ꯍꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯇꯦꯛꯇ ꯀꯥꯏꯗꯅꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯝꯃꯨ ꯏꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯄꯨꯔꯒꯅꯦ ꯏꯃꯥꯅ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯇꯣꯔꯤꯕꯅꯤ ꯏꯕꯦꯁꯅꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯅꯤ ꯏꯆꯦꯕꯦꯝꯃ ꯑꯁꯨꯝꯅ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯃꯃꯧꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ